ꯇꯥꯅꯤꯡꯗꯕꯅꯤ, ꯇꯥꯕ ꯄꯥꯝꯗꯕꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯍꯩ ꯑꯃꯃꯨꯛ꯫ ꯁꯣꯝꯗ ꯂꯟꯆꯦꯟꯕꯅ ꯃꯤꯠꯁꯅꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯁꯤꯗꯕꯨ ꯉꯥꯡꯗꯅ ꯀꯅꯥꯗ ꯉꯥꯡꯉꯨꯅꯤ? ꯏꯆꯦ, ꯅꯣꯏ ꯊꯣꯏꯕꯤꯁꯦ ꯃꯣꯂꯤ ꯃꯣꯂꯤ ꯌꯥꯝ ꯉꯝꯗꯧꯕ ꯅꯨꯄꯤꯅꯤꯀꯣ꯫ ꯅꯪꯕꯨꯗꯤ ꯃꯆꯦꯅꯤ, ꯁꯥꯎꯅꯤꯡꯉꯝꯕ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯅꯗꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯥꯏ ꯃꯤꯠꯁꯅꯥ ꯁꯥꯎꯅ ꯂꯩꯁꯤꯜꯂꯛꯏ꯫ ꯂꯟꯆꯦꯟꯕ, ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ꯫ ꯑꯩ ꯉꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ꯫ ꯇꯣ, ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯦꯛꯇ ꯁꯥꯎꯔꯛꯀꯅꯤꯕ꯫ ꯑꯁꯦ, ꯅꯅꯥꯎ ꯑꯣꯏꯔꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯃꯣꯅ ꯁꯦꯡꯒꯧꯂꯥ꯫ ꯂꯟꯆꯦꯟꯕ! ꯃꯤꯠꯁꯅꯥ ꯁꯥꯎꯅ ꯂꯟꯆꯦꯟꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯀꯧꯔꯛꯄꯅꯤ꯫ ꯂꯟꯆꯦꯟꯕꯅ, ꯑꯣꯀꯦ, ꯁꯣꯔꯤ, ꯏꯆꯦ, ꯑꯥꯏ ꯑꯦꯝ ꯁꯣ ꯁꯣꯔꯤ꯫ ꯃꯤꯠꯁꯅꯥ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯕꯤ ꯄ꯭ꯔꯞ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯌꯦꯡꯂꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯣ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯗꯨꯁꯨ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤ ꯂꯝꯕꯤ ꯃꯆꯥ ꯑꯗꯨꯗ ꯃꯇꯣꯝꯇ ꯁꯨꯁꯨ ꯇꯧꯗꯨꯅ ꯆꯠꯂꯤ꯫ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ ꯂꯣꯠꯁꯤꯟꯗꯨꯅ ꯀꯞꯆꯕꯅꯤ꯫ ꯂꯣꯟꯅ ꯀꯞꯄꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯀꯞꯂꯤ ꯊꯣꯏꯕꯤ, ꯄꯦꯟꯅ ꯀꯞꯂꯤ ꯂꯝꯕꯤ ꯑꯗꯨꯗ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏ ꯂꯟꯆꯦꯟꯕꯒ ꯊꯦꯡꯖꯤꯟꯅꯕꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ꯫ ꯍꯩ, ꯂꯣꯟꯊꯣꯛꯇꯕꯤ, ꯃꯣꯅ ꯁꯦꯡꯒꯥꯎ ꯂꯥꯛꯇꯧꯔꯤꯕꯤ ꯅꯨꯄꯤꯅꯤ ꯅꯪ꯫ ꯃꯌꯥꯝ ꯃꯔꯛꯇ ꯆꯨꯝꯅ ꯆꯠꯄ ꯍꯩꯇ꯭ꯔꯗꯤ ꯀꯩꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯏꯅꯣ? ꯑꯁꯤꯒꯨꯝꯕ ꯈꯣꯟꯗꯥ ꯑꯁꯤ ꯂꯟꯆꯦꯟꯕꯒꯤ ꯃꯐꯝꯗꯒꯤ ꯇꯥꯒꯅꯤ ꯊꯥꯖꯔꯨꯗꯦ꯫ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯂꯤ, ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 11:30 ꯇꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯃꯥꯟꯅꯔꯦ꯫ ꯈꯔ ꯂꯥꯞꯈ꯭ꯔꯗꯤ ꯃꯤ ꯃꯁꯛ ꯈꯪꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ꯫ ꯂꯝꯕꯤꯗꯣ ꯃꯇꯥꯏ ꯅꯥꯀꯟ ꯑꯃꯗꯅ ꯁꯨꯛꯂꯕ ꯃꯣꯡꯁꯣꯡ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯅ ꯏꯁꯨꯛ ꯁꯨꯛꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯂꯧꯕꯨꯛ ꯂꯩꯈꯤꯕꯅꯤ꯫ ꯃꯌꯥꯏꯗ ꯄꯤꯛꯇꯛꯅ ꯂꯝꯕꯤ ꯂꯩꯕꯅꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯀꯞꯅ ꯃꯥꯏꯀꯩ ꯁꯂꯥꯏꯈꯪꯗ ꯂꯥꯛꯏ꯫ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯇꯩꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯈꯔ ꯂꯥꯞꯇꯛꯅ ꯍꯨꯏ ꯑꯃ ꯃꯈꯣꯡ ꯅꯥꯝꯃ ꯐꯩꯗꯦꯛꯂꯒ ꯃꯃꯤꯠ ꯃꯅꯥ ꯊꯔꯨ ꯑꯣꯟꯕ ꯃꯈꯩ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯍꯨꯏ ꯑꯗꯨꯗ ꯆꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯤꯁꯨ ꯀꯤꯔꯦ ꯂꯝꯕꯤꯗꯣ꯫ ꯀꯅꯥ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯃꯤ 4-5ꯃꯨꯛ ꯂꯥꯛꯄꯗꯤ ꯎꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯡꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯍꯨꯏ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯝꯂꯦ꯫ ꯇꯧꯐꯝ ꯈꯪꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯣꯟꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯐꯨꯟꯒꯠꯄꯅ ꯍꯦꯟꯈꯤꯕꯅ ꯃꯥ ꯂꯝꯕꯤ ꯈꯪꯗ ꯀꯞꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗ ꯃꯁꯥ ꯂꯦꯡꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯍꯨꯏ ꯑꯗꯨꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯤ ꯀꯤꯕꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯎꯏꯁꯤꯟꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯄꯗ ꯍꯨꯏ ꯑꯗꯨ ꯃꯃꯥꯡꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯃꯥꯏ ꯇꯞꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯊꯣꯏꯕꯤꯅ ꯂꯦꯞꯂꯤꯕꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯂꯦ꯫ ꯊꯣꯏꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯍꯨꯏ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯂꯥꯞꯇꯛ ꯃꯈꯣꯏ 4-5 ꯂꯥꯛꯈꯤꯕ ꯑꯗꯨꯋꯥꯏꯗ ꯍꯨꯏ ꯑꯗꯨ ꯃꯁꯥ ꯈꯞꯆꯤꯡ ꯆꯤꯡꯂꯝꯂꯒ ꯇꯨꯃꯤꯟ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯈꯤꯕꯗꯣ ꯊꯣꯏꯕꯤꯁꯨ ꯉꯛꯅ ꯑꯃꯗꯤ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥ ꯑꯃꯨꯛ ꯂꯝꯕꯤꯗꯣ ꯍꯟꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯄ ꯀꯤꯔꯦ꯫ ꯅꯣꯡꯗꯨꯁꯨ ꯁꯨꯝ ꯃꯪꯁꯤꯜꯂꯛꯏ꯫ ꯁꯨꯝ ꯃꯪꯁꯤꯜꯂꯛꯄ ꯋꯦꯗꯔꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯃꯃꯥꯏ ꯂꯩꯇꯨꯅ ꯌꯦꯡꯂꯛꯄꯗ ꯂꯧꯕꯨꯛꯂꯣꯝꯗ ꯅꯨꯄꯥ ꯑꯃ ꯃꯣꯂꯤ ꯀꯨꯝꯊꯗꯨꯅ ꯆꯠꯈꯤꯕꯗꯣ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯏ꯫ ꯊꯣꯏꯕꯤ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯨꯏ ꯑꯗꯣꯝꯗ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯅꯨꯄꯥ ꯑꯃ ꯄ꯭ꯔꯞ ꯃꯥꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯄꯗꯨꯁꯨ ꯎꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯊꯣꯏꯕꯤꯕꯨ ꯍꯦꯟꯗꯣꯛꯇꯨꯅ ꯀꯔꯤꯅꯣ ꯂꯧꯐꯝ ꯈꯪꯗꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯈꯣꯡꯊꯥꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯑꯃꯨꯛꯁꯨ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯍꯨꯏ ꯃꯌꯥꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨꯁꯨ ꯍꯥꯏꯐꯦꯠ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯂꯒ ꯍꯨꯏ ꯑꯗꯨꯕꯨ ꯊꯩꯗꯨꯅ ꯆꯠꯅꯈ꯭ꯔꯦ ꯃꯥꯒꯤ ꯃꯥꯏꯀꯩꯗ꯫ ꯊꯣꯏꯕꯤ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯔꯣꯜ ꯈꯣꯏꯇꯛꯅ, ꯀꯨꯏꯅ ꯂꯩꯔꯅꯨ, ꯆꯠꯈ꯭ꯔꯣꯅꯤ ꯌꯨꯝꯗ, ꯋꯦꯗꯔꯁꯦ ꯐꯠꯇꯦꯀꯣ꯫ ꯅꯨꯄꯤ ꯑꯗꯨ ꯍꯟꯅ ꯌꯦꯡꯗꯕꯤ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯦꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ꯫
Kuina layranuko, chatkhro. Asi khak hairamlaga nupi adu chenkre. Thoibi karino khanna ingangakna chenkriba nupi aduda yengduna lehawi. Aduga amuksu tunglomda mamai leituna yenglakpada. Ngasai isisina taduna leikraba hui adu. Tapna hugatlakpadu ubada Thoibi. Hui aduda mangna yengduna. Tapna makong adu. Hui leiriba adumda thangba hui. Hui adu tapna hugatlaktuna. Thoibi na leptuna leiriba adumda mamai lesilakpada. Thoibi chap leptuna leikre. Mamai mamit ina pungkay tayraba. Mamit mana tharo onba makai. Faireng tureng makong nama faidiklaga. Ngasay mana kikiba pibam dumaktani. Hena sathire hui adugi masak mawong pibam. Akoy bada mong yenglakpada kanasa ude. Thoibi makongdo maninglomda tapna. Khongkap amadagi ani dagi ahom. Tapna thangduna chatpa hawi. Tanja aduda ngasay lobuklomda kumkiba nupa aduso. Lambi asomda lakpado Thoibi su ure. Kanghaude nupa aduna kakhatlakpaga. Tumin leptuna leiramba hui ado nupa adugi makong mayada jongsinkiba. Nupa adu khudakta kanghaudana tawrakpa. Hui adugi mataw aduda masa ngakpa ngamda. Leimaida longna haithakre. Aduga makong ado hui adudagi satuknaba kanna hotnay. Mataw ado sumyenglambadagi Thoibi. Mamai leiduna kuyeng yenglakpada chay khara chawba mataduna leibadu ubada. Tap pairaga hui leiriba adumda prap chensili. Adubu tanja aduda hui aduso nupa adugi chiklamba makongdo thadoktuna Thoibi romda mamai leisinduna yenglae. Thoibi prap chensalakpado khanglep lepe. Makutta pairiba chay aduso hena chena paisile. Nupa adudasu amuk yengi. Nupa adude hui aduna chikhibagi chayna aduna. Leimai aduda tharo onduna makhol thokna lawba ngamda taduna leire. Thoibi hui aduda amuk yenglae. Matindo amuktang tapna yothai. Hui aduso tapli matin oro taba makai. Makong adu Thoibi romda thangba hurae. Thoibi maninglomda makong tapna handuna chatle. Kanghaude hui adu Thoibi romda jansilakpa. Thoibi kibana henkibana pairamba chay aduna masabu ngakthoke haibagi wakhal fawba thokidre. Pairamba chay adu thadaduna makhut anina mamai khumduna thamlaga khanglaw lawrae. Ima! Ngehak tumile hui aduna karisu tawraktabaduda Thoibi mamai tapna nonkhatuna yenglakpani. Magi mangda hui adu khap chingduna taduna leibadu ubada. Famna maning hallaga machinda muksu khanglaw lawrae. Pakhatna leiringai khanghaude nupa ama manakta chensalakduna mabu chena konsinbiduna thamme. Amuksu mathadagi Thoibibu luthokpiduna pakhatna Thoibigi masa khudingmakta leiduna kadaida sokapan yawi haibagi matawgum yengbire. Pakhatwa pharu ai kisu tawroi. Thoibi ingangakna pakhatna tarang malang amada leirambado nupa aduna wanganglakpadagi wakhal lae. Nupa aduda yenglae. Nupa adu masak lawsinba ngamde. Adubo hana thengnakraba misak amagum phawhalle. Ningsinglae ngasai maga thengnakiba machebo yumda thilamlaga lampak macha phawba lakminakiba nupa aduni. Nupa aduna sopra. Thoibi tapna sokte. Hogalose. Asi haiduna Thoibibu famlambadagi chinkhatpiduna amuksu wa makha tarae. Pakhatbra. Thoibi hoi haibagum mangaknomi nupa aduna. Pakhatlano aila asidi kishu tawre hujikte. Amuksu wa amata ngangdabi Thoibi hoi haibagum mangaknomi. Nupa adu Thoibigi mataw adu ngaihak nungsina yengduna lay. Thoibi tapna wa nganglae. Chatlase. Hui se amuk hawala. Wa adu haiba loijingai nupa aduna. Hawala roye. Thoibi nupa aduda yenglae nupa aduna. Nangbo sida kaidoba lakpano. Lambi mangkrini khanghaudre. Yumda chatkina thoklapa. Aido. Lao. Asi haiduna Thoibigi khut sambiduna anido lakminay. Thoibidi ingangakna nupa aduda yenglibani. Magi khut kasamlaga masa khangnaba amagi maongda chatpaduda. Thoibi makhut sattuna nupa aduda yengi. Khundugi mi kharasu ngasai huina chikpada lawbagi makol aduda thoknaraklabani. Asokpa nupa adu makhoi kharana tawduna anakpa hospital amada pukhatkre.
Lambida chatna nupa aduna Thoibida wa tapna nganglei. Pakhatpa kibasingdo fanaba haiduna wakhaldo hongdokhanbani. Nupa aduna Nangi mingdo Thoibi haiba natro. Thoibi ingangakni yenglaga Aigi mingdi kamaina khangiba. Nupa adu nokfe tawrei wadi nganglakti. Nupa adu Thoibida falap yenglaga amukso wari horei. College kare haina tai. Thoibi khumlakti nupa aduna amukso nongma punna thengnasi. Thoibi amukso khumlakti nupa aduna amukso khoiba chapminase nongma nangbu lawbai laki. Thoibina sukum khumlaktabaduda nupa adu chatlamba leptuna ai nasaide hari mayamse khumdene tadro oi kauri ngangise tadro me Thoibi 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 Tombi ichal macha Tombi tadro masiba Thoi ichal macha. Isi singna tumlambadagi Thoibi mabungna masanomduna kaurakpaduda mumit khangpangpangduna tamcha. Ahing adu pena tumlimate kadai-kadaidagi wakhalna khalakpa manglano khangde ukhiba lanchenbagi mataumakne. Manglana tuda ukhiba lamlanba pakhang aduna kana amuktasu ukhidre. Mangkanna manglingai manglanda lakpa sakhangdaba magi khonjelna mahabu kaurakpa. Mana tarudaba khumludaba aduga amuksu taibangdana mabungna mahabu kauramba. Mikap thoklakpada gyan tajai phareda mang oiramba khandokre. Adumna lamlanba amaga uri saba mang oirabasu pamlude manade. Ayuki chak tokle machesu school da chatkre. Jinglembana hanagum duty chatkre. Luhenbana machal macha puduna college da punna lakminare. College yorokpada mamanabi Sinthoi ngaiduna leiramle. Gari khambaga Thoibi kumtharaktuna kayam kuire ngaiba. Sinthoina ngag oire. Luhenba nuklaga Thoi akhoi Tombiga punna leiminauko. Hoi tamcha. Oren hankhibada punna hanminakise. Aduga hayengdi Sunday ni koibasu pubige. Hoi adudi best tare kaino. Luhenba nuktuna magi gari machado thaujinkre. Nupi macha ani dusu makut samnaduna college manungda changminarakle. Chitna wari sai Sinthoina. Thoibi ai wa ma haige. Thoibi Sinthoida yengi. Sinthoina nang wakhal nungaitabadi tawnuko. Kaino lanchenbada ai khangi. Ha kaiba ma topa nupi amaga khangnare. Aibu kaukre haibado. Nangdi kamaina khangiba. Thoibi khumlakte nukfetamak tawe. Sinthoi nungaitana yengi Thoibibo. Thoibina aigi sukhndida magi apamba lambida chachakhibadubo aina thinguba yabra. Ngallingai asingba makhangobasina phari khalle. Asingbagi nang kaisu khandabra. Thoibi Sinthoida yenglaklaga noi. Khande haiwane toksise magi warise. Adui saruk library changuse ai lairaga mayengningbani nahandagi. Hoi phare aduna. Sinthoisu wa makha kotha duna laibadu tawdre. Thoibigi wakhal hongnaba haiduna library da changminaduna lairik paminai. Asum parambadagi Thoibina hogalaktuna break lairiba adumna changkre. Asum lairik aduda yengna makhong machado tapna manglamda thangduna lakpada chumna lepliba nupa adugi mananganda dong thengjili. Thoibi ipa pakhatna nupa aduda yengduna sorry. Nupa adu nukfeturaga kaisu kaidida. Thoibi nupa aduda falap yenglamlaga Sinthoina famhoriba adumda changduna famkre. Nupa adusu chatkriba Thoibida haifet yenghawe. Fana kuina leiraba matung luhenbagi ko lae Thoibina paikhatlapaga asomdagi. Tombi noi kaida leige. Tamcha class loiraba. Hoi. Oh hoi tholage. Sinthoida haiduna nupi macha anidusu thokre. Aniduna thokhibado masaigi nupa aduna yengduna lehawe. Nupi anidu thoklaktuna luhenbagi nakanda lepe. Sinthoina library da leirubani. Luhenbana class yaudraba.
Thoibina larik oina pasena hairaba. Aina khangabani mase. Adu Thoi, nangdi chak charakpra? Hoi, chare. Oh, phare adudi. Law, chatnaba tawrase. Asi haiduna gari start tawkhre. Nupi anido maningda tungkhatli. Luhenbana haire. Tahawni, khanna yaluko. Nangbuta nungsiruba, nangbuta thajarubana. Ngasidi, naito mithan lehawbani. Nangbu kawge sungamda, ningsingba sungamda. Thamoy nungda, isa ithanda, phungatuna khangjabani. Atang thasabu kawruge khalli, adubu ngambadi ngamdri. Karigumba matamda mabu tattana ningsinglakpada, madom khangma ngamlaktaba mikup yaudaba natte. Ngasidi, thabak khara chilli. Aduna mayumdagi ngantana thoklaklabani. Thabak mafam mathang chatluraba matung, kuna thangda kanglei luchingda lakle. Magi kada changlakle. Aduga chairda famtharakpada ngaire. Call ama lae. Yenglubada makoigi college principal adu oiduna leiramle. Atang na call adu paikhatlakpaga asumdagi principal oja aduna haire. Hello, sir. Aini hekta pop hawjaraklabani. Atang na, kaili rosa. Thabuk achinbaga leibibra. Wari amata sase haibabu. Haibiro. Sir, wari se college da muktang lakbiduna phajana sarabadi hena nungai ga chakhanje. Atang na hakhalli aduga tapna khumlae. Ngasidi pharak tarani. Makha hairakte somdagi principal aduna. Ohoi sir, sir na sangba kanda adum lakbiyu. Phone thamlakle atang ngahak wakhal tawe. Kay khalaklabano khangde mahak famlambadagi hawgatlaktuna thoklakle. Magi driver achobadu kauduna haire. Achoba, jase. Hoi tamo. Wa makha tanade gari karaklabada start tongna hanglae. Tamo kaida chikadabano handakna. Atang khumde ngahak tumina leire. Achobasu atangi mawongduda kirup maninglomda yenglae. Atang na college lomda sase. Atang na tapna haidaklibadu tabaga college tamna gari du thorakle. College yawbaga atang satkum thake. Liliba koto khara semjile. Aduga kanabusu hanni yenglamda office tamna changlae. Atang lakle pau tabaga principal su changlakle. Punna famine. Principal aduna mithaduna coffee lawhalloi. Coffee sip ama chinglaba matung atang na hana wari hawdorakle. Aido thabuk ama chetlaba. Aduda ozana wari le haibaduda asum changjarabani. Principal aduna, hoi sir. Kay ruba leirubage hekta haibiyo. Yam lubabudi nateda. Ngarang se college asida tamliba satra khara laktuna complaint macha ama thangkalakpa. Atang wa marak thatlakte. Principal aduna nganglibado taduna le. Principal aduna makha tare. 6 karakadoriba angangsing asigi form fill up gi phise khara hanthabiyo haibagi matangdani. Scholar thajinbagi matangdusu marul mari ama isam samnadi. Form thajillaga phangdabana hena namna leiri. Adumasu sarna haifit yengsingbirabadi. Ado aina fanaba tawragi. Aduga form fill up gi fees mamaldi kaya oiribano. Adu hek hanglakpaga principal aduna nakanda leiriba paper do pisilae. Atang na amamamta oina kupna yenglaba matung paper do thamlaklabada haire. Phari, sisu aina tawragi. Aduga scholarship gi wafam do kyam kuire. Khara adum yari madunga linga hairakadaba wani. Aina somda thabak ama chelengai somgi yengsinba sangkhidre. Ai yenglagi kaida soibano haibado. College sigi asoiba watpa ma hek leirakpada aingonda pau pirakpa kaugana. Ahiyeng kona mimangfam laba kanda hairakpaduna dikanadi. Babagi maida amuba kalita shinaba hotnabada aigi mi oiribana khoidi yarakana. Machet amatang soibada asoibada ama leira hairabade aibu khangalo. Wahai khara do haibaga hawgatlagle. Adudagi adum thoklaktuna gari kagi hek tawbaga mamitna leikai haifet koirakpada ure. Nahangi nupi macha aduna mamanabi amaga nupa amana thawba gari macha adugi maningda naptuna chatkibado. Chatkriba nupi aduda ngahak yenglamnaga maso gari kaduna famkre. College dagi gari thodoragle. Aduga achobada yumda chatlase hairamlaga atang sita ngathaduna mamit tapno isin leikhe. Yum yoraklabada atang imungda changlakle.
Changlakpada mamaga mapaga mayai kagi leiriba sofa-aduda famduna wari tawrami. Machana gam-gam changlakpadu ubada Bimolana kaurei machabo. Bungo, achubadi chatkrabra. Atang khongthang khasik tapthaduna khommi. Oima, yumgi anaba yawbaduda masu dum halankrabani. Bimolana, khara wabani, sel khara pahenkiba natro. Oima, ahing laano haikrabani. Makoini do masayam sakchala mali. Matam khara inegi siba tawduna leiro haikrabani na. Hoi hoi, maduna phare. Wangubana, bungo, la. Nang leiri kane wari amatang sahusi. Nang waramdani khangi, adubo kuiro. Atang mamaga mapaga ki manakta changsinduna famtharaklay hanglai. Kaiwano baba? Nangi kakagi wapamni. Mase karam tawse haibano. Nangi wakhaldana kari lei bungo. Adugidi hentoibasu leiri. Mana thimjingi hairami. Kisu tawrida. Ikoisu makoibasu ningshinde haibadi natidana. Adubuni nupa macha. Nang kakado pangbani. Pangbudunasu fattaba helibani haibada haimanba thoklak. Yeknaba thambada atopa lamlanba kana amaga yeknaba thambadi lanthengnabada karisu thoidoklak. Adubu I marigi yeknarakpasidi khut tharubasu yada. I marigi minungsi poklingai isada sokpa apan mananglakpa haibase mahausadagi tawraklabani. Aduda aina hainingbadi nangi kakado pangbani. Pangna fattabani. Karino nangna nungairoidaba wahai ama hairaklabaso nathaki ahalni haibase matam chuppada ningsinduna leyo. Ichada nungaitaba wahai hairaklabaso wahai amata kangthokpa yade. Phajadaba haibase phajadabani. Nangna nungaitribado laktuna ima babada haigadabani. Miyoiba ikhoini hinglibase ijat kaloina duna hinggadabani. Ijat yaudaba punsidudi asibaga pangkhakni. Nathaki ahalda thaugalon bebar khangdana nachel khumbagi hainabi thamloidabani. Masi hai haiduna ichabu thaugalon khangde lamheli haiba natte. Phajadaba thabaktudi ipana ichasingda tawhaningde. Aigi ichasingdi phajaba lamchetka luinaduna leigadabani. Mapagi sangbasu nattaba tenbasu nattaba pauta kharadu taraba matung atang mako khasik nomduna asi khakta khumlae. Oi baba. Chaitheng masing khangda pirabaso khangduna lakhibana. Chaitheng masing khangda haplabaso tuminata leikhibana. Oikhibani pendaba. Leikhibani thamoi nungdani ngamda. Phajin punsinba ngamdraba asaubana. Brang chakliba maijawbi onkrabada. Pirangi irik amamamna. Ikhengi turel onduna ichel oina chelabada. Mahausa lairimbina handuna luraba irol nungda ikheng hapchillabada. Kanada tainaruni. Tainafam khangda asaubana thumhatkibani. Ningamdraba thawai adude. Kana amatana tabidraba magi waribo. Ujaw aduda tongliba maku kaubi chekla mahaknadi khangbra. Ukibra ahing adugi warido. Ahing aduda khengna khongbadi thamoi nunggi asengba paudamni taklibra. Haiba ngamkidraba pukninggi wabo maku kaubi cheklawo. Nangna mahut singduna tamlibra. Pukninggi asengba paudam kaubi mahakto. Numitna mayumdagi thoklakchungai nasigi kwa kaubi cheklana khekna launa khongduna taibang sinba thungna mapau ama tamliboy. Apangba taibang mioiba oirubana khangludaba oirido chekla magi mapaubo. Ayuk anganbaduda henthoiba wakinggidamak thorakpada makoigi sumang matunda maku ama mangaktatuna tabadu urakle. Madu ubada du khangchungchungi machinda sonke. Ois, kaino side? Ngarangda makhaupongna pukninggi asengba paudam tamlambido ngasina thawai yauda taduna leirare. Kanage, karige asumna tawriba khangde aiso, nangso, maso. Makoiso machindadi sonaramgani khangi nungaite. Hut leithokibada kaukibani pumnamakpo. Laktana khongliba kwakki makholda mangak thangatuna mathakta yenglaga. Karino ne? Hairamduna mahak masa ihe hinadaba adu phajinduna thokre. Gate wangmada adubo sumhainarakdraduna gate lanthoklurabado amuk lansilakle imungda amuk changlakle. Changlakpaga mapa watabana thoklakpaga mapa chane. Watabana. Kaidawre? Kaisu tawdi.
Sumangda ucek ama siraga tari. Asi amukta luthoknaba tawse. Nangna ngarang thengna halaklibaduna kadaida chatlubano? Jete soida thabaki chatluba. Ai, jete soida phana chatlasu nangi yum hanjilakpagi matamdo soine. Matung tawnu. Nathauda mai onsilingai matam kaurabadi phatteko. Hoi. Aduga atangda paw phaunanaba taw. Thabak thauram ama tawbada moina tadum tawduna leiri. Uchau ithak khara khango. Hoi. Thoiba changkre wataba machilda sulhawi. Migi machana thabak tawbada machu tai. Aigi chasingsina kamaina bu tawbano gyan tadi. Suk oi oyu yadene. Nakanda mangol machida leiriba khabardu paikhatli. Aduga hangduktuna yenglakpada ure. Khabardugi front page ta iriba ado murum sonduna pare. Asiba chang ama phangle. Nambul turelda nupi amage asiba chang ama phangle. Nupi adugi maming hizam ongbi Vedana Devi. Masagi chahi kungadaruk suri. Leikhidraba mahaki mapuroiba hijam Risikanta Singhagi mapa. Hizam Arun Kumarna phangdorakpagi warol matung inna. Mahaki mamau asi chatkriba Mars ki tangkun manga. Sagol sa nimit asidagi mayumda hanjilaktabani haina phangdorakli. Ahanbada yumda hanjilaktabado magi hanagi mayum mapamda hekek lekpani khanduna leithoklubani. Adubo yumlomda lakte. Leite haiba pau pirakpadagi thinarakpani haiba wafam phangdokli. Leikhidrabi hizam mongbi Vedana Devi gi chahi ani hairaklabi machanupi asigi naitum lehaugadaba punsidi kanana ubigani. Mihatpa puthokpiyo. Aigi waduna talaklabi imaubo hatpa mihatpa athuba matamda puthokpiyo haiba wafam phangdorakli.